Ngarang rimsta Bamon Kampudagi mioi ama sikhibagi mayokta yaningdaba phongdoktuna rimsta khongjang jangsinkhre. Nambon saba leikaigi thodokta chenaramba yai haiba mioi ani phagatpa ngamkhre. Makha tana wahang pahong sathari hari. Teacher and Medical Officer Association na ngasi doctor ama phurambagi matangda condemn tawbaga loinana rimski OPD shutdown tawba yauna resolution kharasu lawkhre. Operation Theater da surgery tawringaida nurse ka nataba research chalamba Dr. UK Tribunian na kakpikhre. Rimski professor sogalamkiba hospital gi property thukairamkiba condemn tawi. Embustor laikhidraba AR gi jawan anida Governor na lusingduna aroiba ikai khumna botkre. Governor na hauzik oiriba security gi fibam review tawkhre. Chenaba sing athuba matamda khangdoknaba process sing kusamnanaba khanakhre. Manipura lairiba Governor amadi private hospital clinic diagnostic center singi OPD surgery hayeng thabak lepagi khongjang jangsilagani haina lauthokre. Moirang Oksongbungda nupa ama siraga leiramle hairi Hemam Kumar Singha masagi sahi yangkhaiga taruk Moirang Oksongbung Larenjam Laikai. Mahiroi khunai bu mingchat thina basiliba satragi maikhum uplaga sandal lambi sathariba sing khudakta lepiu on Manipur Students Union. Kangpokpi Pulisna Naga Tribe Kasung Kauba auto driver ama maiteron nganglubagi phubada senaba Modbung dagi Kuki Masa Saibem Laubum masagi sahi kunga mapan kauba ama phare hari. KIA KNNA amadi PDF ka apunba lalhauba singna military army camp thugaiduna military army da attack tawkhraba matungda akanba mawongda khut thoknakhre. Location pai village Kanbulu township Saigang region. Military army singna yungauduna laibagi tanja yenglaga Myanmar gi apunba lalhaulup singna camp thugaibada asiba asokpa yamna yawkhre. Ahingba singdusu yamlaba khulai amadi paisa kaya langthoklamnaga camp thadokduna chenkhre. Maitai officer amadi staff macha masu phawbana maitai patient singbu usitpide thina tawbi kaisu nataba private security phawbana mateng pangbibagi mahut aphau sajeli adudi mitop kaisu thoknadaba singdunadi maitai patient singbu mi oina uramgadrane aikoida yawriba ego se lauthokse adu kandadada nusinaba purakani irang leiroi asi ana leiroi aigi nupisu government doctor ni adubu napan ego amata yaudana patient kaya loinai masi magi apambani ainasu yade aduna imungi makhasu yamna poli haina Arambai Tengongi PRO Robin Mangang Khairak pamna phongdrokli.